Ariba Irang Thong Tekkhrabasu Saba Loiraba Anouba Rcc Thong da Chei Pushillakpa Houragani haina Chief Minister Nongthombam Biren phongdokkhre wafamasi nongamaram hoiraga ngarang Imphal jiribam lambigi Irang Thong mathakta Saba Belly Bridge tatkibaga mari lenana makam phongdokkibane Chief Minister Nongthombam Biren microblogging site X ta thagalakpa post amada hai Aikhoigani Suba Lifeline Oriba Imphal jiribam lambi National Highway number 37 asida maru oiba achauba thong ahum lei thong sing adudi makru thong barak thong amadi Irang Thong ne maru oiba thong ahum asigi manungda makru amadi barak thong di kumjale singani kunma thoi amadi kumjale singani kunithoi da Union Minister Nitin Gadkari amasong Prime Minister Narendra Modi na sangaduna miyamna suksina kibane Azing Manipur gi miyamda sinariba Irang Thong ase haukiba tang kuntareta ising ichangna chenthakibane Manipur gani Suba Lifeline ama oriba Imphal jiribam lambi asida apan balaitanaba honariba Taubam Village ki khunja sing none authority amade Hill Area Committee ki chairman MLA Digang Ngamai busu thagapa phongdorokle